Angang ani Kalamlaga Nupimacha ama eraknaduna Leikhidre haibagi matangduda Angang Nupimacha amana phongdorapwa wafam khara mayam Taminnasi. Chenuna jositai bani je sindagin khatpirame aduga aina onthorpada chenusre amje adu thakatpoi khotpoi bani je purap wanda minare aduga khona mu gyan tar ko hospital le game ada aina chenu di hamda chenu laitre ko train hari chenu laitre da ko jam nuai te aduga chenu babaga mabugi le konda ingna singna nuai lai ko Se phongdana sumna phongli tabada yamna nungaitaba thawdo ama oina manaw nupi yauna angang ani Kalamlaga Nupimacha ama isingda eraknaduna Leikhidre thawdo si ngarang thangja numiki ayuk pung mapalum tabada Yeripuk police station gi manung chanba Yeripuk yambem torban me lekai thokibane hairi lebak thiba thawdo adura Leikhidre bi Nupimacha dugi maming Laishram Tanu sei taraga manga khawi ma Imphal West district ki Hawmarak irom lekai digi Leikhidre Laishram aso amasum songtham ningol isan gi masanupini Leikhidre Laishram Tanu Yeripok yambe maya lekai daliba mamagi manaw nupi Laishram matam khari mama sei taraga matwe amasum mamagi manegi imungi angang hizam lanchen wi sei taraga humdoi ga loinana lekai dugi ising tungduna leiba nunglaingoi kotpham mamada fisu fisam sakibani matamadura manaw nupi Josita amasum lanchen bi khanghauduna isingda tasinkhibadigi magna songthaduna angang ani edubu kalamlaba matungda ma eraknaduna Leikhidabani hairi henisu pausna phongdorakle aduki matik yamna nuaitaba thamoi sukning oriba paw mo oidi maka satharak poina topa paw ma yum ingkol leitrabi masin manaw primary school amada sangjafam lauri Sangmai Assembly constituency gi manung sanba kadangban part 1 sahi nauribi Nupimacha masin manawani masagi mayum ingkol amata leitabadagi primary school amada sangjafam logduna leiri ngasi puksel sorb mi khrana ningol sakobo kumaina lakwaga mari leinana Nupimacha masin manawani da angamba khudol khara tamki angang anina pokna phamna phungdorapagi matungina makhoi masin manawani asi hauzik amana class 4 du amana class 6 tamle makhoi ani apokpa masum apokpi ani mag wakhal soiduna leiri Makhoibu mani amana sena biduna puna laiminari hairi makhoi aniga loinana apokpa mapa amasum manega puna hauzi kadangban singthak new primary school sangjapam logduna leiri makhoi hana leijaramba law ingkol su amata Leikhidre hairi manena angamba matam gi apang thabak suduna sahi nauriba mahairoi Nupimacha ani asi thakli makhoi aniga apokpa mapa bo mi khwaidigi mapa gumna mimana ba misa ama ohen ba haibidu makhoi gi apam oi hauri Tungi punchida leirik mapung phana tamduna miyam gi thabak tawba ngamba misa amamam oiba pamli masimana ani asi mamli tawba school gi kakhuwa mada punsi gi saidang pham oidun hingri makhoi gi imungi haujuk oiriba punsi marel asida lenga amasu mari leinaba loisang singna akhanaba minungsi gi tengwang piduna khunda leita haningbi gi apamasu makhoi bu nungsi bi ba kayana phungdokna rakhi hainasu pausna palakli atopa pawmana you legalization gi mayokta wakat mi pamkhre Haukiba September kun Manipur State Cabinet mi phamna Manipur gi mafam khara dagi yu sungba yuan bi athingma laktona ba warep laukibadu handokadabani haina collisions against drug and alcohol kada amadi lamdam asigi tuan ba imalup singna satharakpa democratic oiba khongjang gi sarugam oina ngasi tuan ba district sing the worker mi pham khre haina kadagi serolamana hairi Imphal West district ki manung sana leiba nongsup Kameng the All Manipur Women Social Reforms and Development Samas Nupi Samas Nungsup Kameng Nupi Samas amasum kada Imphal West District Committee kusamnaraga lengana yusung wamadi yon bigi ayaba pikibu warip hando o haiduna miyam geba wakat mipam ama pangtoki wakat mipam aduru saruk yakiba miyam na yaningdaba khulaw kya lawki Kaksing District ki manung sanba Mantak Village The All Manipur Women Social Reformation and Development Samas Nupi Samas Mantak Village Authority Women's Society Mantak The Thawbal District United Women's Development Organization Thawbal Imamasum Kada Pulaga Manipuri Yusung Bamadi Yonwigi Ayaba Pibi Yaroi Haiduna Miyam Geba Wakat Mipam Amapang Tokre Wakat Mipam Adura Sarugya Kiba ex chairperson Mama amu oina numit khudingi isa singbu soida ngamdanaba nisa saraktanaba taibang sima mapugi mapamda thawnijai aduna ma ki khullsida yu sizinaba si athingba thami adubu khullsigi wangbada yu phangbana haurakdibana harul singna yu amade atai nisa makhal sing thaksin jasin biyari hauji athingba leiraklaba phawbada mi kya edik oirakli asiguma tanja sida amuk yu legalization tawba haibisi maram sadi haina phongdoki hairi
Wakat mifam aduna wa ngangkiba mantak village ki ahal amana laitin gi tangai phadaba kya lairabasu yu na aikoida piba mangjaban helakpadagi khul asida athingba thamane khul asina yu sunglambagi matangna palladuna nongmada yu sungba imung amana yamdrabada phok sangbai ahum disangi maduna tha amada yamlaba phok sangbai loisili yu sungmuna aikoi mapung phana kanaba phangbasu hoidi aikoida mangjaba heli haina su phongdokhena pausna makatarakli Makasa tarak po na maruiba report karamyam na thamjage haukiba saigi October dagi sayi sigi October power drug ki case na miyoi sangaga hundraga mathoi fagatki Manipur police na war on drug 2.0 da lamdamasi da mayai ka bachinjak thingnabagi lanjang kumang sauksina sangshili mamang saigi October taraga manga dagi saliba sayi sigi October taraga manga power drug ka mari lenaba Case samriga ahum lakhot paga loinana miyoi sangaga hundraga mathoi fagatki loinana miyoi nifuga mapan Prevention of Illicit Trafficking Narcotic Drugs and Psychotropic Substance Act 1988 ki makhara detain tawki hari official oiba report ki matungina lamdamasida mayai ka chinjak lana sijanana ba amasum putok pusin tawba thingnaba Manipur police na angamba thakta honaduna lakli hari hairiba matamasida Manipur police NAB amasum security force na Puna heroin number 4 kg samaga taraga mathoi brown sugar kg mapan opium kg samriga humfu ganja kg sahunga humdraga manga brown sugar residue kg maudra ispamo proxibon capsule la ahum WY amphetamines tablet lak 1.31 amasum loki hidak likli lising nifuga mariga samapanga humdraga nipan phagat pangamki hairiba matamasida Manipur gi singi district sing mapungona Sandel Suchampur Urkhul Senapati amadi Impal East na singba district ki mapam kya da poppy thaba lopham acre lising ohmena bangata kan khre sai sigi manungda mayai ka bachinjak lalonbagi thabakta mari lainana case samri go hum register tawki amasu miyoi sangwa go hum draga mathoina fogatki miyoi nipugu mapan Prevention of Illicit Trafficking in Narcotic Drug and Psychotropic Substance Act 1988 ki makhada detain tawduna leidi report aduna palibidi haukiba sahi ama sida tuan ba khulai paiba lup ki miyoi sahum ga kungani thoi fogatki hairiba matam sida khulai paiba lup amagi miyoi manga police amasum security force ko thona bada laikidi hairiba matam sida assault rifle sama kuntraga mathoi khulai paiba sing adudagi phamangamki loinana khulai paiba sing adudagi assault rifle gi nongmai maru lising ama songa kunga taret wireless set kunga mathoi IED saniga humpuga mari hand grenade humpuga manga detonator taraga manga lethot bomb manga pokhai byaba masa kiji ohumlom su fakhi sayemagi matam sida tuan ba khulai paiba luki miyoi singyauna miyoi nipan NSA gi makhara detain dakhi loinana police amasum security force na India gi sendiek lupa lak taraga manga amasum Myanmar gi lupa lak 1.5 tuan ba lup singi lusing ba masum kedar singdagi phat pagam ki hari lamda masida operate oba tuan ba khulai pai ba lup singi na kya khulai thaduk tuna lengal ta sangjarakhi tuan ba singi khulai pai ba lup kunga mangana kumja english singani ga nipani gi KNO amasum UPF ki makada suspension of operation khuyak pinaduna makha satharakli hari tampaki khulai pai ba lup singi marakta KCP MC Lalumba UPPK URF KCP Lamphel KYKL MDF KCP Nongdren Khomba Kanglupna Manipur lenga amasum India lenga ka loinana peace talk sa thana bo hona duna lakli khulai pai bisingna khulai thadok tuna mausa gi punsida lakna bahore khulai pai belup kya na Manipur lenga India lenga ka memorandum of understanding khuyek pinakhibani hauju phawur tuan bu khulai pai belup taruki kedar samni ga yankairom khulai thadok tuna sanglakre masigi mathakta kedar lising ama sumni gi marfu hauju phawda masagi thakta khulai thadokuna Manipur lenga amasum Central Force ta sangjarakre masigi manungda surrenderi satre ka taraga nipan screening toraba matungda surrenderi screening committee na ayaba pirakhi masigi manungda surrenderi satruka nipuga maridi sahi ohum mapung phaduna rehabilitation camp thadolaga mayumda anabo punsi ama dalakre hauji khulai paiduna sangjarakhraba miyoi nipuga mari tuan ba company singda leidi Manipur police na makoi matik mayai sing lehanana ba amasum national highway sing bu ngak sinana ba amasum khunai gi mayuk leba miyoi sing bu thengnana ba awang nungpok te ihan han ba oina GPS hapna ba gari sing police to kusinakhre
GPS haplaba gari kunga tret national highway singda deploy toraba matungda security pibani Manipur police ki outpost kuntraga mari indo member ngamkai paringda hangdokpa amasum national highway Imphal Jiribam lambi gi mapam amada police outpost taru hangdokna ba ayaba pirakle masigi outpost sing sabi ki thabasi hauji changsili haiki atopa paomana gang rape ki wari semjin sajin kiba Gaziabad nupi phakre Minamba masum document sing semjin sajin bagi damak police nupi ama masum maga loina ba ohungi mathakta case lokot khibagi nongan ba ngasi thangja numita yena ba lanthum launa bagi hona bada semjin sajin ba gang rape ki moral ama thangat khiba nupi edu police na phakre Delhi da leba nupi edu na nupa manga na ma po phaki masum numini rape tok ki han phungdokhi nupi edu makoi gi police team na phare ma ki statement launa ba magistrate ama gi mamang na ma puthokre Kona maakpu judicial custody ta numit taraga mangani remand pirakre haina Ghaziabad ki superintendent of police city 1 Nipun Argawan haiki thabaduda mahakaloina ba mi ahum Azad Abzan amasum Gaurab hanana phakre Indian Penal Code IPC ki section 420 467 468 amasum 471 gi makhada nupi edu Azad Afzal amasum Gaurab ki matakta case lokhatle haina police na phungdokre Masagi say kuntraga taruk surabi nupi edu maaki makhut amasum makhong punsilaga amasum magi phinunggi haksangi saruksingda yosema thingjilaga borakhawma gi manungna yomlaga phangki haina yumsikation numita Delhi Commission for Women Chief Swati Maliwal naiki adomena muk sagol su numita press conference amada nupi eduna maakpu nupa mangana rap tawkhe amasum satin ot naiki haibu wapam adu semjin sajin bani haina Ghaziabad police na haiki amasum apikpa lantum amagi matangna yetnabadagi lautuna masatakibani makoi mangagi manungda mari phakre press conference aduda pharaba miyoi mari eduna maral kokthoklagadra hangbada inspector generals IG Mirut Pravin Kumar haiki makoi gi mayukta aikhoine evidence amata phangdi case asida aikhoine yengbada asigumba thawdo amata thokibा lekti maramaduna evidence lobgi wahang leitre nupi edu amasum maki imungi miyoi singna ona tainaba amasum amaga manadaba statement sing pi haina irai numita National Commission for Women's NCW na haiki nupi eduna makpu kidnap tawkhibani haiba wafam aduga adugi matangda IG Pravin Kumar na madunate mak masana tongan ba akhanaba mapam amada satkhibani haiki Wari edu miyamda paksana sandokna ba miyoi kaya marumda maakna senju pikhi haibisi police na thijin kiba wari singna ule thijilakpada nupi eduna mang kiba matam aduwaida Azad ki phone adu switch off thamki thawdu adu nupa manga adu namduna sen hananaba tharang tokibani media da case adu sandokna ba lupa lising manga pikhibigi evidence lairi haina NCW na haiki hauji signari ba miyoi hum Azad Abzal Gaurab amasum nupi eduna nupa manga adugi mathakta gang rape ki moral sing sinaba tharang tawkibani hainasu NCW affiliation amana haiki hainasu pausina makhatana phongdorakli makasa tarakpoina topa paumana IMMDO muthatkadabani job card ki sale athubada kaithokadabani IMMDO muthatkadabani job card ki sale athubada kaithokadabani haina kairauda leba kairau urup Thongkhong Development Committee ki sanglena pangthokiba miyamgi mifam amada kairau makting GP ki ex-pradhan Zobena phongdokre mifam aduna makna makha taraduna phongdokibada haukiba thasi ki kunga mathoida masana masabu Indigenous Manipur Muslim Development Organization IMMDO kairau branch ni haijaba miyoi mari mangana saba organization asina kairau makting GP ki mathak thariba vigilance ki case asiga mari lainana CL gi asau demand tawramnaba matungda job card ki sale thingjin basina maramoiduna miyam gi awab yengduna panchayat ki mute singna mari lenaba department singi miyoida haijabadagi department gi mekedi job card sing verification ama tawraba matungda WGS ki senpam asi pithokna bahaiduna tha sigi hokiba kunda department gi miyoi sing laktuna kairau makting GP gi ward number 1 amasum 6 ta verification tawna balaki adubu masana masabu Indigenous Manipur Muslim Development Organization IMMDO gi miyoi ni haijaba kairau makting awang lekai digi MD Amir Khan amadi MD Hassan Ali na ward number 6 khak verification tawbu yaroi haina thinki staff na department gi order matungina verification tawgadabani haibada order moa laudi haina miyoi ni sina department gi miyoi sina kihan khairi loinana makoina press ki kuthangda kairau makting GP gi mihut singa BDO amadi panchayat secretary ga manarga sel huran minarba yanaba
तौसीनबा वेरिफिकेशन हाइना फोंदोखिबा वाफम मदु युमफम यावदबनी वेरिफिकेशन तौबगा पंचायत के करिगुम हिरम अमतदा मरी लेनदे इंडिजिनस मणिपुर मुस्लिम डेवलपमेंट ऑर्गेनाइजेशन IMMDO हाइदिबा लुप असिगी म्यूट सिंगना लेंगा की ऑर्डर थावोइदबत नतना लैकाय असिगी सखो थौरांग सिंगदा अयेत अपन पीबीगी थबक क्या तौरी अमदे वेरिफिकेशन मखातना सथरक तारबदी अबफतगी टेक्साक नखोइना पुगदबनि हाइना सीबियाबो खुलाई पाइदनु थिंकी मखोगी गेंग खुटपु अदुदा यावखिबा मियोइसिंग अमदी IMMDO हाइदिबा लुप असि मणिपुरगी लैमाइदिगी मुथनबा मरि लेनबसिंगी पुंगनि सिंगसिनजरी हाइनासु फोंदोरकली तेंतंग ना तोप पावमना प्राइम मिनिस्टर ना लेबासिगी मियामबु इकायबा पीबा तौरोइदबनि केजरीवाल लेबासिगी कोनुंग दिल्लीदा लेरिबा लेंगाना मियामदा लेमना खुदोंसाबा क्या पीरिबसिगी मतंग युमफम यावदबो वाफम क्या फोंदोखिबदु लेबक थीबने मदि लेबासिदा पोर्ट की ममल का हेना तंखलकपदिगी मी पाइबा पोक्लिबा मियामना करी मरमगिदमा फ्री एजुकेशन अमदि फ्री ट्रीटमेंट फंगलोइदरिबनो हाइना दिल्लीगी चीफ मिनिस्टर अरविंद केजरीवालना वांग तौरकली हिरामसिगा मरी लेना दिल्ली चीफ मिनिस्टर अरविंद केजरीवाल फोंदोखिबदा मियाम लेमना खुदोंचाबा पीबगी थबक थौरमसिंग असिबु लेबासिगी प्राइम मिनिस्टर नरेंद्र मोदीना हुंदुना गांगली मसिदे लेबासिगी मियामदा इकायबा पीबनी लेबासिदा लैरिबा पॉलिटिशियन सिंग मखल मखा कई खुदोंचाबसिंग फंगले अमदि अहेनबा सिनफम क्या अमसु मखोगिदमा काइथोक्तुना थमली अदुबु कॉमन मैन सिंगना पोचै ममल का हेना तंखलकबदगी अवाबा क्या मयुनरी असिगुम्बा अवाबा तारबा मियोइसिंगदा मतेंग पांगबा हाइबिस लेंगाकी मथौनी मरम अदुना करी मरमगिदमक असिगुम्बा मियोइसिंग सिदा लेमना मई लेमना लाइरिक तंबा अमदि लेमना लयेंगबा फंगलोइदबगी मरम लैति मरम लैरबदि मदु प्राइम मिनिस्टरना मियाम ममाना खंगनगदबनी मिडल क्लास बैंक की लोन सिंगटपंगमदबी अवाब क्या मायोनरी अदुगा सेंजाव पाइबसिंगी बैंकना लोन कोकपिरी मसिना करंबा लैंगाकनो हाइनसु मांगना प्राइम मिनिस्टर दा हंखियारी लोशिलकपो ओइना तोपा पांग मैमना थमजगे बॉर्डर ट्रेड थिंगखिबा सिना गवर्नमेंट की रेवेन्यू मांगहले इलीगल स्मगलिंग की सांका हेने हेंगटहले रिपोर्ट कोविड-19 पेंडेमिक न मरम ओइरगा सयनी रोम हेना मणिपुर की मोरे फाउनदुना इंडिया म्यांमार बॉर्डर ट्रेड थिंगजिनखिबना मरम ओइरगा नकल अनिमक्ता लैरिबा ट्रेड सिंगदा यामना चावना इफेक्ट तौबदु नतना गवर्नमेंट की रेवेन्यू दिसु चावना मंगहले हैना ऑफिशियल रिपोर्ट अमना हाइरि ऑफिशियल रिपोर्ट असिगी मतुंगिना बॉर्डर ट्रेड थिंगजिनखिबसिना मरम ओइरगा मखल क्यागी कॉन्ट्राबेंस आइटम सिंग मरु ओइना सना यामना स्टिमुलेटिंग ओइबा ड्रग सिंग हीरोइन यामना एडिक्टिव ओइबा याबा हाइना खंगनबा मेथाम्फेटामाइन टैबलेट्स पॉपी की मरु गंजा मॉर्फिन कप सिरप की बोतल सिंग नोंगमै मरु सिंग असिना सिंगबा लुपा करोड़ हेन की इलीगल ओइबा पोलम कयामा म्यांमार की मणिपुर रोमदा नारोलदा स्मगल तौब लेप्त्रि हाइरि सोर्स असिना मखाताना मणिपुर की मोरेदा लैबा इंटीग्रेटेड चेक पोस्ट ICP फाउदुना सथरखिबा इंडो म्यांमार बायलेटरल्स बिजनेस असी मार्च 2020 दगी कोविड-19 पेंडेमिक न मरम ओइरगा तौखिबनी अदुबु सैसिगी मे थादा एक्सटर्नल अफेयर्स मिनिस्ट्री की बॉर्डर मैनेजमेंट डिवीजन मखोगी एडवाइजरी मणिपुर थरक्तुना चीफ सेक्रेटरी न मणिपुर इंडो म्यांमार बॉर्डर ट्रेड असी रिज्यूम तौना बहाइखि हाइरि मतमदुना मिनिस्ट्री ऑफ एक्सटर्नल अफेयर्स की बॉर्डर मैनेजमेंट डिवीजन की सेक्रेटरी मतापान मणिपुर की चीफ सेक्रेटरी दा कम्युनिकेशन तौरपदा इंडिया गवर्नमेंट की माइकेदगी म्यांमार अथॉरिटी दा बॉर्डर गेट सिंग हांगना बखनख्रे मरमदुना इंडिया मस मणिपुर की कॉमन स्टेक होल्डर सिंग सु मोरेद लेबा बॉर्डर गेट नंबर 1 ICP हांगना रिकमेंड तौखि हाइना ऑफिशियल सोर्स असिनसु फोंदोखि हाइरि अदु हौजकोइनदि म्याम पाउ सिमतांसे लुसिनजरगे मसु म्याम पुन अनौबा अपडेट ngami na sena su channel si ki mekai digi thamjari